चेक्सनगदब सिदी करिनो हाइबा मतमदा अखोय ngसाइगी ai हाइरिबा लैना से असिना तोंगान तोंगान मोंग सिम्टम पीबा सिसे अरुम हौरगा अखोय करी करी सिम्टम पी कोक चिकपा गुमसु ओय अदुगा लोक खुरकपो ओइबा जाय अरुम हक्सांग याम सारकपो जाय ओबो फाव ओरकपो जायबको मखल मखल गी सिम्टम यामना लैरिबा फीवर सिगा फीवर खक्तदा अदुमाइना हजिकी ai हाइरिबा लैना सिना सिम्टम मखल मखल यामना लै हाइबा तारे अखोय गी चर्च सिदा just example of a pijage church se lakpang amdreba ahan ma nomajing se laktre mathang nomajing su laktre humi mathang nomajing hu mari sujale adu matung da amuk as ai di handak ki nomajing si ka da bataraga di mi singna kari hai khidage es akoi ahan ama le ka kana kari hai tare ka kana no cheirak pra khangde amtang ka thu ge handak si di saksi tang ulaga su lakke na satnai na lakpa asi je number 1 ai gi symptom ne si se माना दे आई है ना पन पोंते अदुबु आई दुने उत्पलाई से माना चर्च काबला है ना ते चर्च ईश्वर की नुसी बतो ईश्वर दगी फंगबो बोर ईश्वर बु खंगजे बगी हराउ जबदो अदुगी मरम ना लाको ना ते बको इची ना अमना करी हाई खिदगे आइना कहौ द तारगदी नत्रगा मिसिंग ना आई से करी नि थवाइदा अंगांग ओइदि हैना लौ खिद्रा कायना हेक्ता मी बु येंगा कारक पसे असि पमक्तगी यामना इग्नोर तौबा हाइबदि यामना अखोइना थवोइदबा लैना हाइबा तारे सिगी सिम्पटम से आई से अदुना अखोइना चर्च ता कारकपा मतमदा अखोइ कनागी दमक्तसु काबिगनो इसागी दमक्ता कागदबने हाइबसिने चर्च काबा खक्ता नतना अखोइना वपाउ ताबा खंगदे इवन वपाउ हाइदोकपो फावबा अखोइना कई हाइतारे इसादा प्रैक्टिकल ओइदो पोतो हाइदोकना कानादेबा अइनदि युमदा तपताइना यु थकपा यु थकलोरगा हे यु थकनु है हैना हाइ तारगदि हट नंग हाना थकपा लेपखो हाइगनि बको मिना अदुना पोलना हाइबसे आई प्रीच व्हाट आई प्रैक्टिस हैना हाइबदि अइना पीरिबो वपाउ से अइना प्रैक्टिस तो वपाउ दुने अइना पीरि हैना हाइबको पोलना हाइबसे अदुना इसाना हाना एग्जांपल ओइबसे यामना दरकार ताय हाइबा तारे अखोई यंगमिनसे अखोइगी वाइल जाथंग अखोइगी बाइबल दे यंगु मतमदा 10 कमांडमेंट ले वाइल जाथंग तरा खक ले यामना फजबा वाइल जाथंग तरा खक ले अदुबु अदु याम फजखरबो वाइल जाथंग दो अखोई अदुदै दो मेन पॉइंट तौबसे आई सिदा पॉइंट तौवेबा वाइल जाथंग ना हाइबसे नंग हुरालोइदबनी नंग मपु इबुंगो से ईश्वर खक्तनी हैना निंगदबनी नंग अदु तौगदबनी नंग अदु त नंग खक्तनी हाइबदी नंग हाइदि आई सिनिबा आई सिना कन्ना होना जबा एक तौबदा आई याउदबा याद्रबा आई नत्रदी आई ngakta ai du oirure ai ada oirure ai se delhi da leirure ai du tamme ada tamme ai ngakta ngai khre अदुना आई सिना हेक याम खलकपा मतमदा अखोइगी एटीट्यूड अखोइगी ईगो अखोइगी चाउथोकपा अदुगा अखोइगी इंचार्सन यामना सिजना वाहाय ngakchau thekpa kaidो अदु लाएबको आई हाइबा पॉइंट सिदा अदुना अखोइना आई से यामना चेक्सन बदरकार ताय अखोइना चिनिना आई मक हाइद्रगसु आइना लैरिबसे इस आइना नि आइंगोंदनी को आइगी मरमननी को काइना वखलदा लैरिब्रा हाइबसिसु अखोइ उन्ना खन्थनिङाइ से दरकार ओइ हाइबा तारे अदुगी मरमना अखोइ इब्रिया पंदुब निपान गी पद निपान दगिना त्रानि थोइ से अखोइने येंगको मतमदा इब्रिया पंदुब निपान गी पद निपान दगिना त्रानि थोइ ए अदुम हांगजरके मयाम पाबिद्रगसु यागनि असि जे अनौबो वालेपनाबदा पुनमक्तगी मरु ओइबा हाइबा तारे पुनमक्तगी मरु ओइबा अनौ वालेपनाबसे द मेन क्लॉज हाइ तारगदि के हाइगनि युमफम हाइबा तारे अनौबो वालेपनाबगी मेन युमफम ओइरिसे अदुगी वाहै दुने सिगैसिदा हाइरिबसे इब्रिया पंदुब निपान गी पद निपान दगिना पद त्रानि थोइसे ममांगददि अखोइदा अरि वालेपनाबदा अखोइने येंगो मतमदा अखोइदा खक्ता पॉइंट तौवेबा आई सिदा पॉइंट तौरमेबा मतमदुदा नहांगना तौगदबनी नंगना तौगदबनी नंग अखोइगी सागी पांगलदा दुम लैरंबा अदुबु इब्रियागी निपान दगिना त्रानि थोइसे अखोइने येंगपा मतमदा
ꯏꯁꯣꯔꯅ ꯑꯣꯏꯅ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯪ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯦ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯑꯝꯇ ꯍꯥꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯒꯠꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏ ꯁꯤꯒꯤꯁꯤꯒ ꯅꯤꯄꯥꯟꯗ ꯀꯔꯤ ꯍꯥꯏ ꯏꯁꯣꯔꯅ ꯃꯔꯥꯜ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯔꯥꯜ ꯍꯥꯏꯔ ꯃꯔꯥꯜ ꯖꯨꯗꯥꯒꯤ ꯏꯃꯨꯡꯗ ꯑꯃꯁꯨꯡ 이스라엘ꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯂꯥꯛꯂꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯩꯅ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯤꯡꯈꯠꯇꯣꯔꯤꯁꯦ ꯑꯩꯅ ꯏꯁꯣꯔꯅ ꯁꯤꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯅꯥꯔꯝꯕ ꯂꯩꯅꯥ ꯑꯩꯁꯦ ꯑꯁꯤ ꯑꯩꯈꯣꯏꯗ ꯅꯥꯒꯗꯕ ꯂꯩꯅꯥ ꯅꯠꯇꯦꯕ ꯁꯤꯁꯦ ꯏꯁꯣꯔꯒꯤꯅꯦꯕ ꯁꯤꯁꯦ ꯂꯩꯅꯥ ꯑꯣꯏꯗ꯭ꯔꯦ ꯏꯁꯣꯔꯒꯤ ꯃꯐꯝ ꯆꯠ ꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯃꯥꯅꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯃꯉꯣꯟꯗꯅꯤ ꯗꯤꯄꯦꯟ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯁꯦꯝꯃꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯄꯟꯗ ꯑꯗꯨꯝ ꯌꯦꯡꯁꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯋꯥꯔꯦꯞꯅꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯔꯣꯏ ꯑꯩꯅ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯃꯈꯣꯏꯕꯨ 이집트ꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯈꯣꯟꯗ 10ꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯅ ꯋꯥꯂꯦꯞꯅꯕ ꯀꯔꯤꯕ ꯑꯩꯒ ꯋꯥꯂꯦꯞꯅꯕꯒ ꯋꯥꯂꯦꯞꯅꯒꯗꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯉꯥꯛꯀꯗꯕ ꯑꯩꯒꯤ ꯌꯥꯊꯪ ꯑꯗꯨ ꯑꯩꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯏꯅ ꯁꯤꯒ ꯑꯃꯨꯛꯀ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯈꯣꯏ ꯀꯅꯥ ꯑꯗꯨ ꯄꯥꯊ 39ꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯤꯒꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯤꯗꯤ ꯂꯩꯔꯝꯕ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯦ ꯌꯥꯝꯅ ꯅꯥꯒꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯑꯁꯤꯒꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯂꯣꯏ ꯄꯨꯔꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯥꯅ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗꯗꯤ ꯅꯪꯉꯣꯟꯗ ꯑꯝꯇ ꯁꯤꯟꯅꯕꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯇꯧꯔꯤꯃꯤꯍꯦ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯔꯤꯕ ꯈꯪꯉꯦꯕ ꯏꯁꯣꯔꯁꯦ ꯑꯩꯅ ꯁꯤ ꯇꯧꯔꯨꯕꯒꯤ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯁꯤ ꯇꯧꯕꯩ ꯁꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩ ꯍꯥꯏꯕꯁꯦ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯩ ꯍꯥꯏꯕꯤꯔꯅꯨ ꯑꯩ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯩꯁꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯣꯏꯅ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯦꯕꯁꯦ ꯑꯩꯁꯦ ꯑꯁꯤꯗꯩꯁꯤꯗ ꯇꯦꯁꯇꯤꯃꯅꯤ ꯑꯃ ꯂꯤꯖꯒꯦ ꯑꯩꯈꯣꯏ ꯚꯤꯛꯇꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯚꯤꯛꯇꯔ ꯀꯤꯡ ꯀꯧꯋꯦ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯆꯍꯤ 9ꯁꯦ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯥꯁꯦ ꯄꯨꯔꯥ ꯒꯨꯟꯗꯥꯅꯦ ꯑꯣꯏꯔꯝꯃꯤꯁꯦ ꯀꯥꯡꯂꯨꯞ ꯑꯃꯒ ꯃꯥꯁꯦ ꯋꯥꯏꯗꯣꯔꯤꯅꯦ ꯃꯤꯅ ꯒꯨꯟꯗꯥ ꯒꯦꯡꯁꯇꯔ ꯀꯥꯏꯗꯣ ꯃꯥꯁꯦ ꯀꯣ ꯄꯨꯔ ꯆꯠꯇꯣꯏꯅꯦ ꯊꯥꯡꯁꯥꯡꯀ ꯌꯦꯞꯄꯗ ꯅꯣꯡꯃꯩꯀ ꯄꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯥ ꯗ꯭ꯔꯛꯇ ꯉꯥꯎꯕ ꯗ꯭ꯔꯛ ꯆꯥꯕ ꯅꯨꯄꯥꯅꯦꯕ ꯆꯥꯕꯁꯦ ꯍꯤꯔꯣꯏꯟ ꯀꯔꯥ ꯅꯤꯁꯥꯁꯦ ꯃꯥꯅ ꯆꯥꯗꯕ ꯁꯣꯛꯇꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯒꯨꯟꯗꯥ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯁꯤꯕ ꯅꯥꯕ ꯀꯤ ꯄꯣꯟꯇꯦ ꯃꯥꯁꯦ ꯃꯤꯒꯁꯦ ꯃꯔꯗꯔ ꯇꯧꯕ ꯍꯥꯠꯇꯣꯛꯄ ꯖꯦꯜꯗꯒ 9 ꯁꯨꯔ ꯆꯪꯕꯁꯦ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯃꯤꯡꯁꯨ ꯚꯤꯛꯇꯔ ꯀꯤꯡ ꯍꯥꯏꯁꯦ ꯅꯤꯡꯊꯧꯅꯦ ꯃꯃꯤꯡꯁꯨ ꯚꯤꯛꯇꯔ ꯀꯤꯡ ꯀꯧꯋꯦ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯒꯨꯟꯗꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯁꯥꯁꯤꯅꯗꯤ ꯃꯥꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯅꯤꯁꯥꯁꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯅꯞꯁꯜꯂꯒ ꯃꯥꯁꯦ ꯊꯥꯗꯣꯛꯅꯤꯡꯉꯁꯨ ꯃꯥ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯤꯁꯥꯁꯤꯅ ꯒꯨꯟꯗꯥꯗꯨꯗꯤ ꯖꯦꯜꯗ ꯆꯪꯉꯒ ꯑꯃꯨꯛ ꯑꯅꯤ ꯆꯩ ꯊꯥꯔꯛꯄꯗ ꯈꯔꯗꯤ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯈ꯭ꯔꯦ ꯃꯥ ꯑꯗꯨꯕꯨ ꯅꯤꯁꯥꯁꯤꯅ ꯍꯦꯟꯖꯟꯕꯒꯤ ꯃꯉꯣꯟꯗ ꯑꯅꯥꯕ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯁꯦ ꯌꯨꯔꯤꯅꯔꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯉꯝꯗ꯭ꯔꯕ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯃꯥꯅ ꯆꯠꯂꯦ ꯗꯣꯛꯇꯔꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦꯁꯦ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯃꯥ ꯅꯤꯁꯥꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯆꯠꯈꯤ ꯆꯔꯆ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯍꯦ ꯅꯪꯒꯤ ꯅꯤꯁꯥ ꯊꯥꯗꯣꯛꯀꯗꯕꯅꯤ ꯁꯣꯝꯗꯩ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯒꯦꯅꯦ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯊꯧꯖꯥꯜꯒꯤ ꯋꯥꯄꯥꯎꯁꯦ ꯃꯥꯅ ꯇꯥꯕ ꯍꯧꯔꯛꯄꯅꯦꯕ ꯆꯔꯆ ꯑꯃꯗꯒꯤ ꯊꯧꯖꯥꯜꯒꯤ ꯋꯥꯄꯥꯎꯁꯦ ꯇꯥꯈꯠꯂꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯔꯒ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯁꯛ ꯈꯪꯉꯦꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕꯁꯦ ꯑꯩ ꯅꯠꯇ꯭ꯔꯦ ꯈ꯭ꯔꯤꯁꯇ ꯐꯠꯇꯕ ꯑꯩ ꯑꯣꯛꯇꯕꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒ ꯁꯤꯃꯤꯟꯅꯈ꯭ꯔꯦ ꯑꯩꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒ ꯂꯩꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯕ ꯄꯣꯏꯟꯠꯁꯦ ꯃꯥ ꯊꯥꯗꯣꯔꯛꯄ ꯍꯧꯔꯦꯕ ꯍꯥꯟꯅꯗꯤ ꯑꯩ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯔꯤꯕꯗꯣ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕ ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯃꯛꯇꯕ ꯑꯗꯨꯕꯨ ꯋꯥꯄꯥꯎꯁꯦ ꯁꯨꯝ ꯇꯥꯔꯒ
ꯑꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯐꯣꯔꯃꯨꯂꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯆꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤ ꯐꯠꯇꯕ ꯄꯣꯠ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯦꯟ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯠꯂꯒ ꯇꯧꯕꯤꯒꯅꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯌꯨ ꯅꯪꯅ ꯌꯨ ꯊꯛꯑꯦ ꯈꯥꯏꯅꯤ ꯆꯥꯔꯦ ꯗ꯭ꯔꯒ ꯆꯥꯔꯦ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯦ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯨꯁꯜꯂꯛꯎꯕ ꯍꯥꯏꯕꯗꯤ ꯑꯃꯝꯕꯗ ꯇꯧꯔꯤꯉꯩ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯅ ꯑꯗꯨꯝ ꯉꯝꯃ ꯂꯩꯒꯅꯤ ꯅꯪ ꯊꯥꯗꯣꯛꯄꯅ ꯄꯨꯟꯁꯤ ꯉꯝꯃꯣꯏꯕ ꯃꯉꯥꯜꯗ ꯄꯨꯊꯣꯔꯛꯎꯕ ꯅꯪ ꯊꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯑꯣ ꯏꯁꯣꯔ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯊꯛꯑꯒꯦ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯄ꯭ꯔꯥꯊꯅꯥ ꯇꯧꯔ ꯊꯛꯎ ꯍꯥꯏꯃꯤꯗꯤ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯅꯆꯤꯟ ꯊꯤꯔꯤꯉꯩ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯊꯤꯔꯤꯉꯩ ꯑꯩꯈꯣꯏꯁꯦ ꯑꯃꯝꯕꯗ ꯑꯗꯨꯝ ꯂꯩꯕꯒ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗꯤ ꯑꯃꯝꯕꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯟꯖꯟꯅ ꯍꯟꯖꯟꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯒ ꯂꯩꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯗ ꯑꯃꯝꯕꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯖꯣꯍꯥꯟ ꯄꯟꯗꯨ ꯑꯃꯒꯤ ꯄꯗ 9 ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯃꯇꯝꯗ ꯑꯉꯥꯟꯕꯗꯨꯒ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯇꯤꯅꯨꯋꯁ ꯍꯥꯏꯗꯤ ꯍꯟꯖꯟꯅ ꯍꯟꯖꯟꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯒ ꯂꯩ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯉꯥꯟꯕꯒ ꯆꯠꯃꯤꯟꯅꯕ ꯍꯥꯏꯁꯦ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯅꯤꯁꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯗꯨꯅ ꯑꯩꯕꯨ ꯀꯟꯇꯤꯅꯨꯋꯁ ꯋꯥꯁ ꯇꯧꯔꯒ ꯂꯩꯕ ꯁꯦꯡꯗꯣꯛꯄꯤꯔꯒ ꯂꯩꯕ ꯐꯤ ꯁꯨꯕꯩ ꯇꯥꯏꯞꯇ ꯅꯨꯡꯇꯤꯖꯥꯒꯤ ꯐꯤ ꯁꯨꯕꯩ ꯇꯥꯏꯞꯇ ꯑꯩꯁꯦ ꯀꯟꯇꯤꯅꯨꯋꯁ ꯅꯣꯟ ꯁ꯭ꯇꯣꯞꯇ ꯁꯨꯈ꯭ꯔꯕꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯊꯥꯖꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯩꯁꯦ ꯅꯣꯟ ꯁ꯭ꯇꯣꯞꯇ ꯁꯨꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯏꯗꯨꯅ ꯌꯦꯡꯉꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯉꯁꯤ ꯆꯥꯒꯗꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯩꯁ ꯑꯁꯤꯁꯤꯗꯤ ꯑꯩ ꯅꯠꯇꯦꯀꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯚꯤꯛꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯋꯥꯄꯥꯎ ꯇꯥꯔꯛꯄꯗꯤ ꯈꯪꯉꯛꯄ ꯍꯧꯔꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯁꯤ ꯇꯥꯈꯠꯂꯛꯄꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯁꯨꯏꯒ ꯀꯥꯞꯄꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯥꯞꯄꯗꯣ ꯃꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯕꯤꯠ ꯕꯤꯠ ꯈꯨꯠꯇꯒ ꯀꯥꯞꯄꯤꯗꯣ ꯑꯗꯨꯒ ꯈꯝ ꯊꯦꯡꯕꯤꯅꯦꯕ ꯃꯥꯗꯤ ꯑꯗꯨꯒꯗꯣ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯨꯁꯜꯂ ꯏꯁꯣꯔ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤꯅꯤ ꯏꯁꯣꯔꯗ ꯄꯨꯁꯜꯂꯒ ꯍꯥꯏꯔꯤꯁꯦ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯍꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦ ꯍꯣꯏ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯪꯅ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯏꯁꯣꯔ ꯈꯪꯕ ꯅꯪꯅ ꯊꯥꯖꯕ ꯃꯤ ꯑꯃꯗ ꯑꯁ ꯔꯨꯕꯦꯟ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯌꯥꯝꯕ ꯑꯩ ꯉꯁꯤꯗꯤ ꯀꯥꯞꯄꯒꯦꯕꯨ ꯑꯩ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯝꯃꯒ ꯑꯩ ꯑꯗꯨꯝ ꯅꯪꯅ ꯃꯥꯡꯗ ꯑꯗꯨꯝ ꯀꯥꯞꯀꯅꯤꯕ ꯃꯥꯡꯗ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯉꯥꯟꯗ ꯄꯨꯊꯣꯔꯛꯄ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯉꯥꯟꯗ ꯄꯨꯊꯣꯛꯄ ꯑꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯚꯤꯛꯇꯔꯁꯤꯅ ꯇꯧꯔꯛꯄꯁꯦ ꯑꯁꯤ ꯇꯧꯔꯛꯄꯗꯒꯤ ꯅꯣꯡꯃ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛꯇ ꯃꯄꯥꯟ ꯊꯣꯛꯄꯗ ꯉꯝꯃꯝꯗꯕꯗꯣ ꯄꯨꯜꯂꯞ ꯄꯨꯡꯐ ꯐꯈꯤꯕꯅꯦ ꯃꯥꯅ ꯑꯃꯦꯟ ꯑꯉꯛꯄ ꯐꯪꯅ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯈꯤꯕꯅꯦꯕ ꯑꯁꯤ ꯍꯥꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯨꯁꯟꯕ ꯃꯊꯧ ꯇꯥꯏ ꯏꯁꯣꯔꯒꯤ ꯃꯉꯥꯜꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯃꯩ ꯆꯥꯛꯊꯣꯛꯈꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯠꯇꯕ ꯑꯃꯠꯇ ꯃꯉꯥꯜꯗ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯃꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯃꯝꯕ ꯍꯥꯏꯕ ꯄꯣꯠ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯂꯩꯇꯦ ꯑꯃꯝꯕ ꯍꯥꯏꯁꯦ ꯃꯉꯥꯜ ꯂꯩꯇꯕ ꯃꯐꯝꯗꯨꯕꯨ ꯑꯃꯝꯕ ꯀꯧꯏ ꯃꯉꯥꯜꯗꯨ ꯂꯩꯇ꯭ꯔ ꯇꯥꯔꯒꯗꯤ ꯑꯃꯝꯕ ꯀꯧꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯗꯨꯅ ꯃꯐꯝꯗꯣ ꯉꯥꯜꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯝꯕ ꯃꯉꯥꯜꯗꯣ ꯄꯨꯁꯟꯕꯤꯔꯣ ꯑꯗꯨꯝ ꯉꯥꯜꯂꯗꯧꯅꯤꯅꯦ ꯍꯥ ꯃꯝꯍꯜꯂꯒꯦ ꯍꯥꯏꯅ ꯑꯃꯝꯕ ꯕꯜꯕ ꯂꯩꯕ꯭ꯔꯥꯅꯦ ꯁꯤꯒꯤ ꯀꯥꯁꯤ ꯍꯧꯖꯤꯛ ꯉꯥꯜꯂꯤꯗꯅ ꯕꯜꯕ ꯑꯃ ꯊꯥꯟꯁꯤ ꯃꯝꯅꯕ ꯍꯦꯟꯅ ꯌꯥꯒꯗ꯭ꯔꯥꯅꯦ ꯑꯃꯝꯕ ꯕꯜꯕ ꯂꯩꯇꯦꯕ ꯑꯃꯝꯕ ꯀꯩꯅꯣꯝ ꯇꯧꯔꯗꯤ ꯃꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯊꯣꯡ ꯊꯤꯡꯖꯤꯟꯒꯦ ꯃꯉꯥꯏꯔꯦ ꯃꯉꯥꯜꯁꯦ ꯆꯪꯍꯟꯗ꯭ꯔꯒꯗꯤ ꯃꯝꯗꯣꯏꯅꯦꯕ ꯃꯉꯥꯜ ꯂꯩꯇꯕ ꯃꯐꯝꯗꯨꯅꯤ ꯑꯃꯝꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯦꯅꯤ ꯐꯠꯇꯕ ꯅꯤꯁꯥ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯇꯧꯕ ꯐꯠꯇꯕ ꯑꯣꯛꯇꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄꯁꯦ ꯃꯊꯧ ꯇꯥꯏ ꯃꯉꯥꯜ ꯍꯥꯏꯕꯁꯤꯅꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯃꯉꯥꯜꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯁꯦ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯇꯦꯁꯇꯤꯃꯅꯤꯁꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩ ꯏꯁꯥꯃꯛ ꯆꯨꯔꯨꯞꯇ ꯉꯥꯎꯕ ꯅꯨꯄꯥꯅꯦ ꯑꯩꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯅꯣꯡꯃꯗ ꯆꯨꯔꯨꯞ ꯄꯦꯀꯦꯠ 3 ꯊꯛꯑꯦ ꯑꯩꯁꯦ ꯆꯨꯔꯨꯞ ꯄꯦꯀꯦꯠ 3 ꯍꯥꯏꯁꯦ ꯁꯤꯒꯔꯦꯠ 30 ꯅꯣꯡꯃꯗ ꯄꯦꯀꯦꯠ ꯅꯣꯡꯃꯗ ꯆꯨꯔꯨꯞ ꯃꯆꯩꯁꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯅ ꯅꯨꯃꯤꯠ ꯑꯃ ꯁꯥꯏ ꯄꯨꯡ ꯀꯌꯥ ꯌꯥꯝ ꯁꯝꯒꯜ 24 ꯀꯣ ꯁꯤꯒꯔꯦꯠ ꯄꯦꯀꯦꯠ 3ꯗ ꯁꯤꯒꯔꯦꯠ ꯀꯌꯥ ꯌꯥꯎꯏ 30 ꯄꯨꯡ 24ꯗ ꯁꯤꯒꯔꯦꯠ 30 ꯊꯛ ꯇꯥꯔꯒꯗꯤ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯀꯔꯝ ꯃꯇꯝ ꯇꯨꯝꯃꯝꯗꯣꯏꯅꯣ ꯀꯔꯝ ꯃꯇꯝꯗ ꯍꯧꯒꯠꯂꯝꯗꯣꯏꯅꯣ ꯄꯨꯡ ꯈꯨꯗꯤꯡ ꯆꯤꯟꯁꯦ ꯍꯥꯡꯗ꯭ꯔꯕꯅꯦ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯈꯪꯉꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯨꯔꯕꯅꯦ ꯑꯩꯁꯦ 2009 2010ꯁꯦ ꯑꯩꯒꯤ ꯄꯨꯔꯥ ꯈꯝ ꯊꯦꯡꯕ ꯆꯍꯤꯅꯦ ꯑꯩꯒꯤ ꯊꯛꯄꯗ ꯅꯝꯕꯔ 1ꯅꯦ ꯑꯗꯨꯒꯤ ꯃꯇꯝꯁꯦ 9ꯒ 10ꯒꯁꯦ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯑꯗꯨ ꯃꯇꯝꯗ ꯍꯦꯟꯖꯟꯕ ꯃꯇꯝꯅꯦ ꯑꯩꯒꯤ ꯆꯨꯞ ꯆꯥꯅ ꯊꯛꯄ ꯌꯨꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯖꯈ꯭ꯔꯕ ꯕꯔꯊꯗꯦ ꯂꯩꯇ꯭ꯔꯁꯨ ꯕꯔꯊꯗꯦꯅꯤ ꯍꯥꯏꯖꯟꯗꯣꯔꯤꯕꯅꯤ ꯌꯨ ꯊꯛ ꯌꯥꯅꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯂꯩꯔꯦꯍꯦ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯁꯤ ꯀꯥꯏꯅꯀꯣ ꯀꯩꯅꯣꯝꯃ ꯂꯩꯔꯦꯅ ꯑꯦꯅꯤ ꯑꯣꯀꯦꯖꯟ ꯑꯃ ꯍꯦꯛꯇ ꯃꯥꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯣ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯗꯤ ꯌꯨ ꯊꯛꯑꯁꯤ ꯀꯣ ꯑꯦꯅꯤ ꯑꯣꯀꯦꯖꯟ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯛꯑ ꯌꯨꯁꯦ ꯊꯛꯄ
ꯑꯗꯩꯗꯤ ꯗꯦꯜꯂꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯒꯟꯖꯥ ꯀꯥꯏꯗ ꯌꯣꯟꯒꯦ ꯈꯪꯗꯦ ꯃꯤꯗꯤ ꯑꯩꯗꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯛꯇ ꯈꯪꯉꯦ ꯀꯥꯏꯗ ꯌꯣꯜꯂꯦꯅ ꯑꯗꯩ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯊꯛꯄ ꯑꯗꯨꯝ ꯍꯧꯔꯦ ꯗꯦꯜꯂꯤꯗꯗꯤ ꯁꯤꯒ ꯐꯪꯕ ꯒꯟꯖꯥ ꯑꯩꯈꯣꯏꯒꯤ ꯎꯅꯥ ꯑꯀꯪꯕꯗꯣ ꯑꯗꯨ ꯑꯣꯏꯗꯦꯕ ꯆꯔꯁ ꯍꯥꯏꯕ ꯃꯣꯏꯗꯤ ꯑꯥꯗ ꯆꯔꯁ ꯍꯥꯏꯅ ꯅꯞ ꯅꯞ ꯂꯥꯎꯕ ꯑꯃ ꯂꯩꯕ ꯁꯥꯊꯤꯕ ꯕꯪ ꯕꯪ ꯀꯤꯛ ꯀꯥꯎꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯇꯧꯋꯦꯕ ꯑꯁ ꯃꯄꯥꯡꯗꯣ ꯈꯪꯉꯝꯃꯤꯁꯣꯔꯕ ꯁꯥ ꯑꯗꯨꯅ ꯑꯗꯨ ꯀꯥꯏꯗ ꯌꯣꯜꯂꯤ ꯈꯪꯉꯤ ꯑꯗꯨꯒꯩ ꯂꯩꯔꯛꯏꯁꯦ ꯊꯛꯄ ꯍꯧꯕꯅꯦꯕ ꯍꯦꯛꯇ ꯑꯗꯨꯅꯒ ꯍꯧꯖꯤꯛꯀꯤ ꯆꯨꯔꯨꯞꯇꯨꯗ ꯂꯣꯏꯅ ꯆꯨꯔꯨꯞꯀꯤ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯆꯨꯔꯨꯞꯇꯨꯒ ꯄꯨꯟꯁꯟꯅꯔꯒ ꯌꯥꯟꯁꯟꯅꯔꯒ ꯑꯃꯨꯛ ꯍꯥꯟꯖꯟꯗꯣꯏꯅꯦꯕ ꯆꯨꯔꯨꯞꯇꯨꯗ ꯑꯗꯩ ꯑꯃꯨꯛ ꯊꯛꯂꯛꯄꯗꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯆꯪꯉꯦꯕ ꯆꯨꯔꯨꯞꯇꯗꯤ ꯅꯪ ꯍꯥꯕ ꯌꯥꯏ ꯆꯔꯁ ꯍꯥꯞꯈ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯍꯥꯔꯣꯏꯕ ꯍꯨꯁ ꯍꯨꯁ ꯆꯪꯉꯅꯤꯕ ꯈꯪꯉꯕ ꯄꯨꯁ ꯄꯨꯁ ꯄꯥꯏꯁꯟꯒꯅꯤ ꯌꯧ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯄꯨꯔꯥ ꯑꯇꯤꯌꯥꯗ ꯇꯥꯎꯕꯩ ꯇꯥꯏꯞꯇ ꯄꯥꯏꯔ ꯂꯩꯔꯤꯕꯅꯦ ꯑꯁ ꯏꯀꯨꯏ ꯀꯨꯏꯍꯧꯗꯦ 2009, 10 ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯁꯦ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯔꯛꯑꯦ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯔꯛꯑꯦ ꯍꯥꯏꯁ ꯁꯤꯗꯤ ꯑꯩꯁꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯕ ꯍꯥꯏꯁꯤꯗꯤ ꯀꯔꯝꯕ ꯂꯩꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯀꯤꯕ ꯂꯩꯅꯥ ꯐꯠꯇꯕ ꯂꯩꯅꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯗꯤ ꯀꯔꯤꯝ ꯈꯪꯄꯣꯟꯇꯦ ꯑꯩꯁꯦ ꯑꯐꯕ ꯑꯉꯥꯡꯅꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏ ꯊꯣꯏꯆꯥ ꯍꯣꯏꯒ ꯈꯪꯉꯝꯃꯣꯏꯕ ꯑꯩꯉꯣꯟꯗ ꯃꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯅꯦ ꯀꯥ ꯑꯣꯖꯥ ꯍꯣꯏ ꯄꯩꯈꯥ ꯐꯖꯅ ꯔꯤꯖꯜ ꯐꯩꯖꯧꯔꯕ ꯀꯥ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯑꯩꯉꯣꯟꯗ ꯀꯥ ꯑꯣꯖꯥ ꯀꯧꯏꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯀꯥ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯐꯅꯕꯩ ꯀꯥꯏꯅ ꯃꯣꯏꯅꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯔꯤꯛ ꯐ ꯃꯥꯜꯂꯦ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯌꯨꯝꯗ ꯊꯥ ꯐꯥꯅ ꯉꯁꯤꯐꯥꯎ ꯂꯩꯖꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯐ ꯃꯥꯜꯂꯦ ꯈꯟꯕ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗꯨꯗꯤ ꯈꯪꯗꯕ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯆꯤꯡꯈꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯕꯣꯇꯜ 95ꯅꯤ ꯑꯩ ꯀꯥꯡꯈꯗꯒꯤ ꯂꯧꯊꯣꯔꯛꯏꯕ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯌꯣꯟ ꯂꯥꯛꯄ ꯕꯣꯇꯜ ꯂꯧꯋꯦꯕꯀꯣ ꯃꯈꯥꯏ ꯃꯈꯥꯏ ꯇꯧꯔ ꯂꯧꯋꯦꯕ ꯕꯣꯇꯜ ꯑꯗꯨ ꯄꯤꯊꯣꯛꯏꯅꯦ ꯑꯗꯣ ꯕꯣꯇꯜꯗꯣ ꯌꯣꯟꯊꯣꯛ ꯑꯃꯨꯛ ꯕꯣꯇꯜ ꯑꯇꯩ ꯂꯩꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁꯦ ꯅꯝꯕꯔ 1ꯅꯦ ꯂꯝꯍꯦꯟꯕꯗ ꯐꯨꯅꯕꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ ꯑꯩ ꯃꯇꯝ ꯑꯃꯗ ꯏꯃꯥꯟ ꯃꯥꯟꯗꯅꯀꯣ ꯆꯥꯎꯕ ꯈꯪꯕꯅꯦ ꯆꯥꯎꯕꯒ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔ ꯇꯤꯟꯅꯔꯛꯄꯅꯤꯅ ꯑꯩ ꯈꯪꯉꯦꯕꯀோ ꯗꯦꯕꯗꯨꯠ ꯍꯣꯜꯗꯒ ꯐꯖꯅ ꯐꯨꯅꯔꯦ ꯕꯦꯜꯅꯒ ꯀꯟꯊꯗꯅ ꯃꯤ ꯀꯥꯏꯁꯦ ꯃꯌꯥꯡꯒ ꯇꯤꯀꯦꯠ ꯀꯛꯄꯗ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯅ ꯂꯥꯁꯇꯗꯤ ꯍꯧꯖꯤꯛ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯔꯛꯑꯦ ꯍꯧꯖꯤꯛ ꯏ ꯌꯥꯎꯔꯝꯃꯤꯅ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯩꯁ ꯀꯦꯟꯁꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯤꯕꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯊꯕꯥꯛ ꯀꯩꯁꯦ ꯅꯥꯈ꯭ꯔꯄꯣꯠꯅꯤꯕꯣ ꯑꯣꯖꯥ ꯃꯥꯏꯀꯦꯜꯅꯒ ꯃꯔꯛꯇ ꯊꯕꯥꯛ ꯅꯥꯏ ꯀꯥꯏꯗꯣ ꯀꯆꯥꯅꯤ ꯑꯩꯗꯤ ꯑꯁ ꯂꯦꯡꯉꯝꯗꯕꯤ ꯌꯥꯅꯤꯕꯣ ꯆꯤꯡ ꯂꯦꯡꯁꯟꯗꯅ ꯏꯕꯣ ꯊꯕꯥꯛꯁꯦ ꯈꯪꯉꯕ ꯕꯦꯔꯥꯅꯦꯕ ꯆꯤꯡ ꯆꯤꯡ ꯄꯥꯟꯗꯣꯏꯅꯤ ꯆꯠꯅ ꯑꯗꯨꯝ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯤꯡ ꯂꯥꯎꯅ ꯍꯩ ꯁꯤ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯍꯥꯔꯠ ꯑꯦꯇꯥꯛ ꯇꯧꯗꯧꯔ ꯃꯥꯜꯂꯦꯒ ꯈꯜꯂꯤ ꯈꯪꯉꯕ ꯑꯗꯨꯕꯨ ꯃꯥꯏꯀꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯣꯟꯅꯔꯛꯄ ꯁꯣꯝꯗꯁꯨ ꯅꯥꯔꯛꯄ ꯍꯩ ꯍꯥꯔꯠꯇꯤ ꯁꯣꯝꯗꯅꯤꯅ ꯁꯣꯝꯗ ꯅꯥꯔꯛꯄ ꯍꯥꯔꯠ ꯑꯦꯇꯥꯛꯇꯤ ꯁꯣꯝꯗ ꯅꯥꯔꯒ ꯀꯃꯥꯏꯅ ꯍꯥꯔꯠ ꯑꯦꯇꯥꯛ ꯑꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯃꯥꯏꯀꯩꯗꯤ ꯑꯣꯟꯅꯕ ꯊꯕꯥꯛꯇꯤ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨ ꯍꯥꯔꯠꯇ ꯅꯠꯇꯦ ꯂꯪꯁꯇꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯕ ꯀꯥꯡꯕꯨꯁꯦ ꯍꯥꯔꯠꯇ ꯅꯠꯇꯦ ꯂꯪꯁꯇꯅꯦ ꯑꯦꯇꯥꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯐꯅꯤꯡꯉꯥꯏꯗꯤ ꯑꯐꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯐꯕ ꯄ꯭ꯔꯥꯏꯖ ꯄꯤꯅꯤꯡꯉꯥꯏꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯅꯤꯁꯥ ꯌꯥꯝ ꯆꯥꯕꯒꯤ ꯑꯁ ꯅꯁꯥ ꯌꯥꯝ ꯐꯖꯊꯣꯛꯈ꯭ꯔꯦ ꯅꯁꯥꯅꯕꯨꯒ ꯐꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯊꯦꯡꯅꯔꯣꯏ ꯅꯣꯡꯃ ꯑꯩꯁꯦ ꯀꯤꯂꯣ 52 ꯈꯛꯇꯪ ꯂꯨꯝꯃꯝꯃꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯀꯤꯂꯣ 64 ꯂꯨꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯤꯂꯣ 52 ꯈꯛꯇꯪ ꯅꯪ ꯈꯟꯕꯤꯔꯝꯃꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯌꯥꯃꯥꯡꯁꯤ ꯈꯛꯇꯪ ꯏꯟꯊꯣꯛꯑꯒ ꯍꯛꯆꯥꯡꯁꯦ ꯍꯨꯏ ꯍꯨꯏ ꯂꯥꯎꯔꯒꯀꯣ ꯐꯤ ꯁꯦꯠꯄ ꯑꯝꯇ ꯄꯛꯆꯔꯣꯏꯕ ꯑꯩꯉꯣꯟꯗ ꯃꯇꯝꯗꯨꯗ ꯀꯤꯂꯣ ꯄꯥꯁꯇꯔ ꯈꯪꯍꯧꯕꯅꯤꯁꯦ ꯃꯥꯅ ꯑꯩꯁꯦ ꯃꯥꯅ ꯇꯥꯛꯄꯤꯔꯛꯏꯅꯦ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯏꯕ ꯃꯥꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯒꯨꯝꯅ ꯂꯧꯖꯩ ꯏꯌꯥꯝꯕ ꯈꯛꯇ ꯅꯠꯇꯅ ꯄꯥꯁꯇꯔ ꯏꯌꯥꯝꯕ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯣꯏꯕꯤꯔꯤ ꯑꯩ ꯐꯤ ꯁꯦꯠꯄ ꯐꯥꯎꯕ ꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯅꯦ ꯃꯇꯝ ꯑꯃꯗ ꯑꯩ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕ ꯄꯪꯁꯦꯠ ꯁꯦꯠꯂꯒ ꯀꯥꯏꯗ ꯀꯔꯝꯕ ꯃꯇꯝ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕ ꯀꯩꯁꯦ ꯁꯦꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯁꯨ ꯁ꯭ꯇꯥꯏꯜ ꯐꯖꯩꯕꯀꯣ ꯁꯦꯠꯀꯗꯕꯅꯦ ꯑꯗꯨꯁꯨ ꯃꯇꯥꯡ ꯃꯐꯝ ꯂꯩ ꯆꯔꯆ ꯀꯥꯔꯛꯄ ꯈꯣꯠꯂꯛꯄꯗ ꯄꯪꯁꯦꯠ ꯁꯦꯒꯥꯏꯕ ꯑꯗꯨ ꯐꯖꯗꯦꯕꯀꯣ ꯃꯐꯝ ꯂꯩ ꯑꯍꯟꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯁꯦꯠꯀꯅꯤ ꯁꯝꯁꯦ ꯀꯃꯥꯏꯅ ꯍꯥꯠꯀꯅꯤ ꯍꯥꯟꯅꯗꯤ ꯁꯝ ꯀꯥꯏꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯄꯣꯟꯇꯦ ꯑꯁꯤ ꯐꯥꯎꯕ ꯃꯥꯅ ꯈꯔꯒ ꯇꯦꯜꯍꯟꯕ ꯌꯥꯔꯤ ꯍꯥꯏꯔꯤꯕꯅꯦ ꯁꯦꯂꯨꯟꯗꯨꯅ ꯇꯦꯜꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯑꯩꯅ ꯈꯔ ꯁꯨꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯥꯅ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯟꯆꯥꯔꯖ ꯀꯛꯄꯤꯔꯗꯤ ꯐꯖꯅ ꯀꯛꯄꯤꯒꯗꯧꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯂꯦꯞꯆꯔꯦ ꯉꯁꯥꯏꯒꯤ ꯑꯩꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯩ ꯇꯣꯄꯤꯛꯁꯦ ꯑꯩꯒꯤ ꯇꯣꯄꯤꯛꯅꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯩꯅꯥꯗꯣ ꯂꯩꯕꯅꯤꯅ ꯕꯞꯇꯥꯏꯁꯇꯤ 2005ꯗ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯑꯣ ꯀꯨꯃꯥꯔꯅ ꯇꯧꯕꯤꯈ꯭ꯔꯕꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯧꯈ꯭ꯔꯕꯅꯦ ꯕꯞꯇꯥꯏꯁꯇꯤ ꯖꯤꯁꯨ ꯂꯧꯁꯜꯂꯒꯦ ꯀꯥꯏꯅ ꯖꯤꯁꯨ ꯀꯥꯏꯁꯦ ꯇꯥꯔꯦꯅ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯩ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯏ ꯊꯣꯛꯂꯛꯄꯗꯨꯒ ꯊꯕꯥꯛ ꯅꯥꯕ ꯀꯩꯀꯥ ꯂꯥꯛꯄꯗꯨꯒꯩꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ 6ꯅꯤꯁꯦ ꯂꯦꯞꯄꯦꯕ ꯄꯨꯔꯥ ꯇꯨꯝ
ꯍꯧꯒꯠꯄꯒ ꯆꯨꯔꯨꯞ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯔꯝꯗꯕ ꯑꯩꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯦꯞꯄꯛꯄ ꯍꯥꯏꯁꯦ ꯈꯣꯡ ꯍꯥꯝꯕꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯔꯥ ꯋꯥꯔꯦ ꯑꯩꯁꯦ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯄꯨꯛ ꯀꯥꯏꯁꯦ ꯅꯨꯡꯁꯤꯠ ꯀꯥꯅ ꯕꯨꯞ ꯕꯨꯞ ꯂꯥꯎꯗꯅ ꯅꯨꯡꯁꯤꯠꯀ ꯊꯥꯗꯣꯔꯛꯄ ꯀꯥꯏꯁꯦ ꯂꯣꯏꯅ ꯂꯩꯉꯝꯗꯕꯤꯅꯦ ꯑꯗꯨꯅ ꯐꯖꯅ ꯋꯥꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯑꯩ ꯌꯨ ꯐꯥꯎꯕ ꯀꯔꯤꯕോ ꯀꯔꯤꯝ ꯊꯛꯇ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯡꯕ ꯃꯇꯝꯗꯣ ꯑꯣꯏꯈꯤꯕꯀꯣ ꯆꯍꯤ 3 ꯆꯍꯤ 30ꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯑꯗꯣ ꯑꯩ ꯊꯥꯗꯣꯛꯅꯅꯕꯒꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯍꯣꯠꯅꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯄꯨꯔꯥ ꯐꯤꯂꯣꯁꯣꯐꯔ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯛꯄꯁꯦ ꯍꯩꯁ ꯁꯨꯡꯊꯛ ꯊꯛꯇꯕ ꯃꯤꯁꯨ ꯀꯦꯟꯁꯔ ꯅꯥꯏ ꯇꯤꯕꯤ ꯅꯥꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯎꯔꯛꯄ ꯃꯤ ꯃꯌꯥꯝ ꯂꯩ ꯐꯖꯅ ꯊꯛꯄ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯊꯛꯄ ꯀꯔꯤꯝ ꯇꯧꯗꯦ ꯃꯁꯥ ꯃꯎꯒ ꯐꯗꯅ ꯁꯤꯁꯦ ꯑꯩ ꯆꯤꯡꯈꯩ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯥꯏꯅ ꯊꯛꯀꯗꯕꯅꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯂꯩꯕꯀꯣ ꯀꯔꯤꯝ ꯇꯧꯗꯕ ꯁꯨꯡꯅꯥ ꯅꯥꯗꯕ ꯊꯛꯄ ꯃꯤꯅ ꯁꯨꯡꯅꯥ ꯅꯥꯗꯅ ꯂꯩ ꯑꯗꯨꯒ ꯑꯊꯛꯄ ꯃꯤꯅ ꯀꯦꯟꯁꯔ ꯅꯥꯕ ꯇꯤꯕꯤ ꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯦꯔꯥ ꯁꯤꯒꯗꯕ ꯃꯤꯑꯣꯏꯕꯅꯤ ꯂꯩꯔꯤꯉꯩꯁꯦ ꯈꯔ ꯊꯛꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔ ꯁꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯨꯝꯅꯤ ꯃꯇꯨꯡꯗ 4ꯅꯤ ꯁꯨꯕꯁꯦ ꯑꯩ ꯑꯗꯨꯝ ꯊꯛꯄ ꯑꯗꯨꯝ ꯍꯧꯔꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯊꯛꯆꯜꯂꯦ ꯑꯗꯨꯝ ꯅꯥꯕꯩ ꯅꯥꯕ ꯅꯥ ꯑꯗꯨꯝ ꯊꯛꯆꯜꯂꯦ ꯑꯩꯁꯦ ꯁꯤꯔꯁꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯅ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯣꯡꯃ ꯆꯔꯆꯇ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯈꯪꯍꯟꯕꯤꯔꯒ ꯆꯔꯆ ꯑꯃ ꯂꯩ ꯁꯤꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯆꯔꯆꯇ ꯀꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯆꯔꯆꯇ ꯂꯦꯞꯄꯒ ꯄꯥꯁꯇꯔ ꯍꯦꯂꯤꯁꯨ ꯆꯔꯆꯇꯨꯒ ꯀꯥꯔꯛꯑꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯥ ꯂꯩꯗꯤ ꯃꯥꯁꯨ ꯌꯥꯎꯗꯤ ꯑꯩ ꯅꯥꯛꯇ ꯐꯝꯃꯤꯗꯤ ꯍꯥꯏ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯄꯥꯁꯇꯔ ꯍꯦꯂꯤꯒ ꯌꯥꯝ ꯀꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯗ꯭ꯔꯤꯕ ꯑꯩ ꯃꯇꯝꯗꯨꯗ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯆꯔꯆꯇꯒꯤ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯔꯤ ꯄꯥꯁꯇꯔ ꯁꯣꯔꯣꯛ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯏꯁꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯣ ꯋꯥꯌꯦꯟꯕꯒꯤ ꯏꯁꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯣꯔꯒꯤ ꯏꯁꯩꯗꯤ ꯏꯁꯣꯔꯒꯤ ꯏꯁꯩꯅꯤ ꯑꯇꯣꯞꯄ ꯂꯥꯏꯒꯤ ꯏꯁꯩ ꯁꯛꯄ ꯅꯠꯇꯦꯕꯀꯣ ꯏꯁꯣꯔꯒꯤ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯛꯆꯜꯂꯛꯄ ꯑꯣꯏꯕ ꯃꯥꯗꯤ ꯏꯆꯝ ꯆꯝ ꯁꯛꯆꯔꯤꯕꯅꯤꯀോ ꯑꯩ ꯀꯅꯥꯅꯣ ꯈꯪꯄꯣꯟꯇꯦꯕ ꯑꯩꯅ ꯐꯝꯃꯤꯁꯤꯗ ꯑꯩꯉꯣꯟda ꯁꯛꯆꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯄꯥꯜꯂꯦꯕ ꯃꯥ ꯏꯁꯩꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅꯗꯤ ꯀꯞꯇꯨꯅ ꯂꯩ ꯅꯪꯒꯤ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯆꯥꯟꯅꯈ꯭ರೆ ꯇꯥꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤꯅꯀോ ꯑꯩꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯩꯉꯣꯟꯗ ꯗꯪ ꯍꯤꯠꯁꯦ ꯄꯤꯔꯛꯄꯅꯦꯕ ꯏꯁꯩꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯈꯣꯡꯅ ꯀꯞꯄꯦ ꯆꯔꯆꯁꯤꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯅꯣꯟꯊꯔꯒ ꯅꯣꯟꯊꯔꯤꯉꯩ ꯁꯔꯛꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯖꯤꯁꯨꯒꯤ ꯀ꯭ꯔꯣꯁꯁꯦ ꯑꯩ ꯀꯣꯛ ꯃꯄꯥꯗ ꯆꯪꯉꯛꯑꯒ ꯀ꯭ꯔꯣꯁꯁꯤꯒꯤ ꯃꯉꯥꯜꯁꯤꯅ ꯑꯩꯁꯦ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯊꯦꯡꯕꯤꯔꯝꯕꯅꯦꯕ ꯃꯉꯥꯜꯁꯤꯅ ꯄꯤꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 12 ꯁꯨꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯣꯛꯅꯤꯡꯗ꯭ꯔꯦ ꯆꯪꯅꯤꯡꯗ꯭ꯔꯦ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ ꯆꯨꯔꯨꯞ ꯃꯅꯝ ꯀꯥꯏꯁꯦ ꯑꯗꯣ ꯆꯪꯅꯤꯡꯗ꯭ꯔꯦ ꯊꯛꯅꯤꯡꯗ꯭ꯔꯦ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯃꯅꯝꯁꯦ ꯍꯩꯅꯗ꯭ꯔꯦ ꯑꯣꯅꯤꯡꯉꯦ ꯍꯧꯖꯤꯛ ꯃꯅꯝꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯅꯦ ꯑꯩꯒꯤ ꯇꯦꯁꯇꯤꯃꯅꯤ ꯍꯥꯏꯕꯕꯨ ꯀꯅꯥꯒꯨꯝꯕ ꯊꯧꯖꯥꯜ ꯈꯪꯉꯦ ꯍꯥꯏꯔꯒ ꯅꯤꯁꯥꯗ ꯑꯗꯨꯝ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯂꯝꯆꯠꯇ ꯑꯗꯨꯝ ꯆꯠꯄ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯧꯖꯥꯜ ꯈꯪꯕꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯃꯉꯣꯟꯗ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯌꯥꯝ ꯐꯖꯅ ꯇꯥꯛꯏ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ 5:13 ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯣ ꯏꯅꯧ ꯅꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯃꯄꯣꯛꯇꯣ ꯑꯣꯏꯗ꯭ꯔꯦ ꯑꯅꯧꯕ ꯃꯄꯣꯛꯅꯤꯕ ꯕꯣꯔꯟ ꯑꯒꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯕꯗꯣ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯍꯨꯏꯒꯨꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯒꯦꯅꯦ ꯍꯨꯏꯒꯨꯝꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯃꯥꯡꯕ ꯆꯥꯗꯅ ꯍꯨꯏꯒꯨꯝꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯄꯣꯛꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯦ ꯑꯅꯧꯕ ꯍꯧꯗꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯒꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯣꯜꯂꯦꯕ ꯑꯅꯧꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦꯕ ꯍꯥꯟꯅ ꯍꯨꯏꯒꯨꯝꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦꯕ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯒꯦꯅꯦ ꯁꯥ ꯑꯅꯤ ꯑꯣꯏꯍꯜꯂꯒꯦ ꯈꯔ ꯆꯥꯟꯅꯅꯕ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯤꯕꯤꯔꯕꯅꯦ ꯏꯁꯣꯔꯅ ꯍꯧꯗꯣꯡ ꯑꯣꯏꯔꯕꯅꯦ ꯅꯪꯁꯦ ꯍꯧꯗꯣꯡ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯍꯨꯏꯒꯨꯝꯅ ꯚꯧ ꯈꯣꯡꯉꯛ ꯇꯥꯔꯒꯗꯤ ꯍꯩꯁ ꯀꯅꯥ ꯍꯧꯗꯣꯡꯗ ꯍꯨꯏ ꯑꯗꯨꯃꯥꯏꯅ ꯈꯣꯡꯕ ꯂꯩꯒꯦꯅꯦ ꯀꯅꯥ ꯌꯨꯝꯗ ꯍꯧꯗꯣꯡ ꯍꯨꯏ ꯑꯗꯨꯃꯥꯏꯅ ꯚꯧ ꯈꯣꯡꯕ ꯄꯥꯁꯇꯔ ꯍꯣꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯕꯀꯣ ꯈꯣꯡꯉꯛ ꯇꯥꯔꯒꯗꯤ ꯍꯩꯁ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯦ ꯁꯣꯏꯔꯦ ꯍꯥꯏꯕꯁꯦ ꯈꯪꯒꯅꯤꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯦꯆꯔꯁꯦ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯍꯨꯏꯒꯤ ꯅꯦꯆꯔꯗꯣ ꯑꯣꯏꯍꯟꯕꯤꯗ꯭ꯔꯦ ꯁꯤꯅꯤꯗ ꯍꯨꯏꯒꯨꯝꯅ ꯚꯧ ꯈꯣꯡꯕ ꯆꯥꯅꯤꯡꯕꯇ ꯐꯠꯇꯕ ꯆꯥꯕ ꯑꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯑꯣꯏꯍꯟꯕꯤꯗ꯭ꯔꯦ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯧꯖꯤꯛꯇꯤ ꯄꯤꯅꯕꯤꯔꯦ ꯍꯥꯏꯕꯁꯤꯅꯦ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯗꯤ
ai hai ngakta ngai re isor ngakta ngai re hojikti aina ai haina honarakpa matamda numit humni kanna aina ngamdori ni ai gi pangal na thadok na bai honarami ba ai gi secret se ai gi nisha se ai ngamjaram de ba hojiki Victor King hai re nupa se ai haina torokpa matamda masu ngamde ba ko adu mana mangal da pusalakpa matamda fattaba charam ba kholam loin thadore ba maram di mangal du da amamba gi pangal amata laiti sini aina ngarang haije khare fattaba sidi maya yaudraba hui gumbani adu maya yaudaba hui duna mind game da ikoi dum sana han taragadi haibadi amamba da dum lai taragadi mana dum ngamaga leiri ba ko paiba huji kwa khong isi akoi gi kok ta mahum sahan ba gumbani ba sa loi si ba ma de hai dar dum chakhidro poni aduna aikoi gi any fattaba thabak nangi nungdagi torokpa natraga thadokpa ngamdaba oitaraga su ai nangonda to haijaroi na khoi da to haijaroi mangal da puthok pirau sini ai ngamjadre asigi damak ai prarthana tawbiu tawsi mayam chat kaido mai ngamoi dono karam fattaba no Jisu Christ gi nuksibana amambo oigera angan bo oigera magi nuksibana ngamoi da bakari su leite nokti adu bo oigera awang bo oigera pastor na hai khibodo ibungo gi nuksibadi khaidok na song ngamoi Amen. Aduna aikoi khuding mak nauna pokhraba macha ngaktani aduga nauna pokhraba macha aikoi dadi ai haiba leite loina mak ibungo mahangna tawbi bani ko ai di amta leijate ko haibuse ai di khali ni ai di kaim leijade ai ambo leijade ai di phi atat paset laga leijaramini ai di nisha charaga pati komthi da leiramba nioi amani ai se aikoi mayam mit ushan minase hojik khoi mayam mit ushan minase khoi koi khanjasi isa gi migi yengbigano isa gi khaktang yengbio isa gi punsida nangna ponnamaktage mine khangdaba nataga khangamba sujai khangamdaba sujai adubu nangi punsida ponnamaktage sonjaba nangna thadokpa ngamdaba poto karino haibisina na thamoida na sana thatna khanjo asana thanda koi khanjasi isana wangang sangang phajadabagi bu oigera matam chupada ai aina leibagi bu oigera aina nisha chabagi bu oigera aigi tumin na toroidaba thabak tawbagi bu oigera isagi nungda amtang hochalaga yengminase ekoi khuding mang mi ushan minase ichi nause ekoi meditate tawse ekoi ngantang mikup amaktang dhyan tawse ekoi karino haibado adu phangaba matungda aikoi mapanda puthoksi asise mapanda puthoksi aikoi church ta phongna hayo haibanate mapanda puthoksi jisugi mamangda mitki mamangda ibungo mahaki thaujalgi phambal do ubiu thaujalgi phambal da aikoi changjeri haidna khanbiu ngaktangi oina aikoi thaujalgi phambal leiri ibungo mahaki thaujalgi phambal do aikoi gi imangda hojik leiri haibase khangbiu nahaki hek namangda nahaki phattaba nangna thadokpa ngamoidaba poto phambal aduda pusanbiu thaujalna thallaba phambal ne thaujalna thallaba ibungo mahakne magi mamangda loina pusanjasi aikoina ngamdaba poto aigi punsida karino aigi punsida ai wajamna ngangbagira ai migi phattaba wajam nganganba mira ai se paisa da yamna choppa mira natraga ai se yamna chaba thakpada henjan chasan overeating haibasisu papni henjan chasan ba mitna karamba asisu papni asi oiribra karino nangi ason ba karino nangna thadokpa ngamjadaba adu ibungo mahaki thaujagi phambal mamangda pusanjasi sinose hallelujah 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 koi isa gi mafamdagi adum koi mass prayer tawminasi kanagi su tawbigano isa gi khaktang tawbiyo isa gi khatang ai gi nupi gi su tawbigano ai gi ipuroi bagi su tawbigano koi mass prayer tawminasi hairiba ason bado phambal da pusallaga ibungo mahaki mangala du da pusanjasi sinose magi nungsiba magi thaujala duna ason ba khuding ma khoi kalhan bi khrabne jinose mahaki asumba thawai gi sang oi khrabne khoi se thawai gi sang du dagi phattaba pot leibham thok te chino hallelujah hallelujah ba achari prabhu mahaki nungsiba mahaki thaujali paisor mahaki thaujali phambal mangda khoina ngamjadaba khoi gi sonjaba do pa pisanjari pa ngasi ai se ai oidre pa bungo Jisu Krista nahaki thawai aseng sang ohenbire ai hakse hallelujah hallelujah hallelujah
Thank you, thank you, thank you, Jesus. 하이독자바, 비신자바, 그딩마 지수 크리스트의 명단에 아멘.